잘해. 네. 어이 잘해. ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ? Mày nắp có đều không? Yang sudah dia. 수라스. 수라스 짝 짜라보. 라이브 밥을 노려보. 수라스 짝 짜라보. 어자 수라스 라에. 웰컴 수라스. 어자 짝 짜라보. 짜드리 수라스. 어자 짝 짜게 떠오르는 짝 짜라보. 로이래 어자. 짝 짜드리 어자. 라이크 떠오르라. 어자 짝 짜게 떠오리. 땡큐 수라스. 짝 짜드리. mayam like 떠비요. support 떠비요. 스노 mayam. 수라스 난데 자데들네 네 자데들나 코멘 게세 이번 덕터 히타 자리 수라스. 호직다 라이리 파발로리. 오. 마람 모이냐. 짝 통어보. हरे कृष्णा इबोहल हरे कृष्णा एगा जोय जोय तौरमगे आई थबक कनबना यूट्यूब का मथोंग मरम खंगद्रे ओजा गुड नाइट एगा हरे कृष्णा इबोहल कुइरे ओजा सु कैन तोबा थागतचरी सुरेश मुकुमतंग ओजागिदा चंबिरमबसे इबोहल बु मतम लेबदा थागतचरी मतम लेबदा मपुन थोजाम दो इसनु ओजा सु आइना ngairamiने wow oh my god thank you raju singa ojabu joy raju joy like to view snow ma'am like to view snow ma'am chakcha khige oja kai thongmano lupambi akupi thongba lupambi ne lupambi akupa thongmanga ko lupambi macha leina na ha ha leina welcome like to view how bro ya suresh how suresh how ye leina na ha ha no kare chumna lo mi wona haido kanu leina chakcharabo mali leina chakcharabo
ꯁꯨꯔꯦꯁ ꯇꯥꯔꯤꯛ ꯀꯌꯥꯗꯤ ꯑꯦꯛꯖꯥꯝ ꯍꯧꯗꯣꯏꯅꯣ? ꯁꯨꯔꯦꯁ ꯇꯥꯔꯤꯛ ꯀꯌꯥꯗꯒꯤ ꯗꯦꯠ ꯀꯌꯥꯗꯒꯤ ꯑꯦꯛꯖꯥꯝ ꯍꯧꯗꯣꯏꯅꯣ? ꯑꯦꯛꯖꯥꯝ ꯃꯅꯨꯡꯅꯤ ꯑꯣꯖꯥ ꯑꯣ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ꯫ ꯑꯣ ꯑꯦꯛꯖꯥꯝ ꯍꯧꯔꯦ ꯑꯣ ꯐꯖꯅ ꯊꯥꯎ꯫ ꯊꯥꯒꯠꯆꯔꯤ ꯒꯧꯔꯣꯞ ꯑꯣꯖꯥ ꯃꯪꯒꯣꯜ ꯈꯨꯔꯨꯝꯖꯔꯤ ꯖꯣꯏ ꯖꯣꯏ ꯁꯤꯗꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯌꯥꯏꯐꯔꯦ꯫ ꯇꯥꯔꯤꯛ 3ꯗ ꯂꯣꯏꯔꯅꯤ ꯍꯥꯏ ꯑꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯒꯧꯔꯣꯞ ꯆꯥꯛ ꯆꯥꯔꯕꯣ? ꯍꯌꯦꯡꯗꯤ ꯂꯨꯍꯣꯡꯕꯅꯤꯀꯣ ꯅꯣꯏ ꯅꯈꯨꯟꯗ ꯆꯥ ꯍꯥꯎꯅ ꯂꯣꯜꯂꯝꯃꯨ ꯃꯤꯁꯤꯡꯁꯦ ꯀꯩ ꯍꯥꯏꯕ ꯄꯨꯟꯁꯤꯔꯝꯗꯥꯏꯗ ꯂꯩꯅꯥꯕꯨ ꯁꯣꯜꯂꯛꯏ ꯍꯥꯏ ꯑꯣꯏꯃꯥ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯩ ꯁꯩꯇ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯩꯗ ꯒꯧꯔꯣꯞ ꯆꯥꯛ ꯆꯥꯔꯕꯣ? ꯂꯩꯅꯥ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯍꯌꯦꯡ ꯆꯥ ꯍꯥꯎ ꯂꯣꯜꯂꯝꯃꯨ꯫ ꯂꯩꯅꯥ KMC ꯍꯥꯏ ꯒꯧꯔꯣꯞꯅ ꯒꯧꯔꯣꯞꯅ ꯆꯥꯕ ꯂꯣꯏꯔꯦ꯫ ꯀꯔꯤ ꯃꯊꯦꯜꯅꯣ? ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯆꯪꯉꯨꯔꯒ ꯑꯣꯖꯥ ꯆꯥꯛ ꯆꯥꯕꯤꯔꯝꯃꯣ ꯍꯥꯏ ꯍꯣꯏ ꯒꯧꯔꯣꯞ ꯕꯥꯏ ꯑꯣꯖꯥ ꯕꯥꯏ ꯁꯨꯔꯦꯁ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ꯫ ꯑꯣꯖꯥ ꯆꯥ ꯍꯥꯎꯅ ꯂꯣꯟꯗꯣꯏꯃꯤ ꯑꯣꯖꯥꯕꯨ ꯆꯪꯂꯛꯀꯗ꯭ꯔꯥ? ꯁꯤꯌꯣꯔ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ ꯁꯨꯔꯁ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ꯫ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯉꯥ ꯉꯧꯕ ꯂꯩꯍꯧꯗ꯭ꯔꯕꯣ? ꯄꯥꯀꯧꯔꯤ ꯑꯩꯈꯣꯏ ꯒꯧꯔꯣꯞꯁꯦ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯒꯤ ꯁꯨꯔꯖꯁꯦ ꯅꯨꯡꯁꯤꯕꯅ ꯃꯥ ꯑꯦꯛꯖꯥꯝ ꯍꯧꯔꯦ꯫ ꯊꯣꯛꯆꯔꯒꯦ ꯑꯣꯖꯥ ꯍꯣꯏ ꯁꯨꯔꯦꯁ ꯀꯩꯁꯨ ꯃꯨꯡꯗ ꯋꯥꯅ ꯃꯥ ꯑꯗꯨꯗꯤ ꯍꯦꯞꯄꯤ ꯍꯌꯦꯡ ꯅꯌꯨꯝ ꯃꯅꯥꯛꯇ ꯂꯨꯍꯣꯡꯕꯅꯤ ꯂꯥꯛꯀꯗ꯭ꯔꯥ ꯒꯧꯔꯣꯞ ꯆꯦꯔꯥ?
ꯂꯩꯅꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ? ꯑꯩꯁꯨ ꯂꯥꯛꯀꯦ ꯆꯥ ꯑꯍꯥꯎꯕ ꯊꯛꯄ ꯆꯔꯥ ꯂꯥꯛꯎ ꯂꯥꯛꯎ ꯒꯣꯔꯣ ꯑꯩꯈꯣꯏ ꯂꯩꯅꯥꯁꯦ ꯃꯤꯔꯥꯅꯤꯀꯣ ꯆꯦꯛꯁꯤꯜꯂꯛꯄꯗ ꯑꯂꯨꯕ ꯇꯥꯕꯗ ꯃꯥ ꯉꯥꯛꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯪꯒꯥꯝꯒ ꯉꯥꯒ ꯋꯥꯎ ꯍꯪꯒꯥꯝ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯄꯣ ꯍꯪꯒꯥꯝꯒ ꯉꯥꯒ ꯍꯥꯎꯅꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯣꯖꯥ ꯑꯩ ꯂꯥꯛꯂꯣꯏ ꯃꯃꯥ ꯆꯠꯀꯅꯤ ꯑꯩ ꯗꯨꯀꯥꯟ ꯗ꯭ꯌꯨꯇꯤ ꯇꯥꯔꯤ ꯑꯣꯖꯥ ꯆꯥ ꯂꯣꯜꯂꯝꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯗꯨꯀꯥꯟ ꯊꯥꯎ ꯌꯥꯗꯦ ꯗꯨꯀꯥꯟ ꯂꯣꯜꯂꯗꯤ ꯃꯥꯡꯖꯔꯦꯗꯅ ꯂꯩꯅꯥ ꯀꯥꯏꯗꯦ ꯂꯥꯛꯎ ꯃꯇꯝ ꯄꯨꯝꯕꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯋꯥꯎ ꯆꯔꯥ ꯑꯣꯖꯥ ꯂꯩꯔꯦ ꯆꯔꯥ ꯑꯩ ꯂꯥꯛꯀꯅꯤ ꯅꯣꯏ ꯈꯨꯟꯗ ꯅꯣꯡꯃ ꯆꯠꯂꯨ ꯆꯠꯂꯨ ꯆꯔꯥꯒꯤꯗ ꯀꯩꯅꯣꯗ ꯆꯔꯥꯒꯤꯗ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯂꯩꯕꯅꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯂꯥꯛꯎꯅꯦ ꯑꯣꯖꯥ ꯆꯥ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯏ ꯅꯦꯅꯦ ꯆꯥ ꯍꯣꯏꯒ ꯅꯛꯅꯕ꯭ꯔꯣ ꯍꯥꯏ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯕꯣ ꯅꯦꯅꯦ ꯆꯥ ꯍꯣꯏꯒ ꯅꯛꯅꯕ꯭ꯔꯣ ꯍꯪꯉꯛꯏꯕ ꯒꯧꯔꯕꯅ ꯅꯦꯅꯥꯆꯥ
ꯍꯥꯏꯕ ꯅꯠꯇ꯭ꯔꯦ ꯑꯣꯖꯥꯅ ꯅꯆꯥ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯏꯕꯥꯏꯗ ꯁꯣꯏꯔꯦ ꯏꯕꯗ ꯁꯣꯏꯔꯦ ꯅꯦꯅꯥꯆꯥ ꯑꯣꯏꯔꯝꯒꯅꯤ ꯑꯣꯖꯥ ꯅꯦꯅꯥꯆꯥ ꯑꯣꯏꯔꯝꯒꯅꯦꯕ ꯍꯣꯏ ꯃꯅꯤ ꯀꯃꯥꯏꯅ ꯏꯕꯥꯏ ꯊꯣꯛꯏꯅꯣ ꯑꯣꯖꯥ ꯅꯦꯅꯥꯆꯥ ꯀꯩ ꯊꯣꯛꯅꯩꯅꯣ ꯑꯩꯒꯤ ꯒ꯭ꯔꯨꯞꯇ ꯀꯣꯏꯔꯨꯒꯥꯏ ꯍꯧꯔꯅꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯣꯖꯥ ꯃꯪꯒꯣꯜꯒ ꯄꯨꯟꯅ ꯁꯛꯇꯣꯏ ꯑꯣꯏꯔꯝꯅꯦ ꯃꯅꯤ ꯃꯅꯤ ꯑꯩꯒ ꯁꯛꯃꯤꯟꯅꯗꯣꯏꯃꯤ ꯑꯣꯖꯥ ꯅꯦꯅꯥꯆꯥꯒ ꯑꯩꯒ ꯃꯥꯛꯀ ꯇꯥꯃꯪꯒꯣꯜ ꯀꯌꯥꯝ ꯂꯥꯏꯞ ꯊꯥꯕ ꯉꯥꯏꯔꯤꯕ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯊꯥꯕꯇ ꯉꯥꯏꯔꯤ ꯕ꯭ꯂꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯕ꯭ꯂꯣ ꯊꯥꯒꯠꯆꯔꯤ ꯑꯩ ꯂꯨꯄꯥ ꯃꯥꯟꯕꯤ ꯉꯈꯥ ꯊꯣꯡꯕ ꯆꯥꯏ ꯂꯨꯄꯥ ꯃꯔꯤ ꯊꯣꯡ ꯆꯥꯏ ꯕ꯭ꯂꯨ ꯆꯥꯛ ꯆꯥꯔꯕꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯊꯥꯒꯠꯆꯔꯤ ꯕ꯭ꯂꯣ ꯃꯇꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯏꯕꯥꯏ ꯅꯦꯅꯥꯆꯥꯗꯣ ꯀꯜꯂꯤꯕꯣ ꯆꯔꯥ ꯀꯜꯂꯤꯃꯤ ꯑꯣꯖꯥ ꯐꯖꯅ ꯁꯛꯎꯀꯣ ꯅꯪ ꯂꯥꯛꯁꯨ ꯂꯥꯛꯑꯣꯏ ꯇꯥꯔꯣꯏꯗꯕ ꯄꯣꯠꯇ ꯑꯣꯖꯥ ꯅꯦꯅꯥꯆꯥ ꯀꯜꯂꯤꯃꯤ ꯕ꯭ꯂꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯑꯣ ꯅꯪ ꯀꯨꯏꯔꯝꯈꯤꯔꯣꯏ ꯗꯨꯀꯥꯟ ꯅꯪ ꯂꯥꯛꯄ ꯀꯨꯏꯔꯝꯈꯤꯔꯣꯏ ꯅꯪꯗꯤ ꯀꯩꯗꯧꯅꯤ ꯕꯤꯖꯤꯅꯦꯁ ꯐꯖꯅ ꯆꯠꯊꯔꯦ ꯃꯇꯝ ꯄꯨꯔ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯕ꯭ꯂꯨ ꯑꯣꯖꯥꯒꯤ ꯃꯈꯣꯜ ꯐꯖꯩ ꯍꯥꯏ ꯑꯩꯈꯣꯏ ꯍꯤꯔꯣꯅ ꯑꯗꯨꯅ ꯁꯛꯇꯔꯝꯃꯨ ꯑꯩ ꯇꯥꯗꯣꯏꯃꯤꯀꯣ ꯋꯥꯎ ꯁꯛꯇꯔꯒ ꯂꯣꯏꯔꯦ ꯍꯟꯗꯛꯇꯤ ꯏꯪꯊꯝꯊꯥꯁꯤꯒ ꯂꯣꯛꯁꯤꯅ ꯏꯁꯩ ꯁꯛꯄ ꯅꯨꯡꯉꯥꯏꯇꯦ ꯑꯣꯏꯖꯒꯦ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯍꯣꯏ ꯍꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯩ ꯀꯨꯏꯔꯦꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯒꯧꯔꯞꯅ ꯕ꯭ꯂꯨ KMC ꯍꯥꯏ ꯑꯣꯖꯥ ꯁꯨꯔꯁꯅ ꯑꯣꯖꯥ ꯑꯥꯏ ꯑꯦꯝ ꯕꯦꯛ ꯍꯥꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯁꯨꯔꯁ ꯆꯥꯛ ꯆꯥꯔꯨꯔꯥ ꯑꯣ ꯆꯤꯇꯁꯨ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯔꯁ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯆꯔꯥ ꯒꯧꯔꯞꯁꯦ ꯅꯨꯡꯁꯤꯕ ꯏꯆꯥꯅꯤ ꯀꯩꯅꯣꯒꯅꯤ ꯁꯤꯜꯆꯔ ꯇꯔꯥ ꯄꯣꯛꯀꯅꯤ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦ ꯇꯧꯅꯨꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯇꯧꯅꯨ ꯇꯦꯔꯥꯄꯨꯒꯤ ꯗ ꯒ꯭ꯔꯨꯞ ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯃꯥ ꯆꯥꯏꯌꯦ ꯍꯥꯏꯕ ꯃꯥ ꯆꯥꯏꯌꯦ ꯃꯌꯥꯝ ꯂꯩꯅꯥ ꯊꯣꯛꯈꯤꯗꯣꯔꯦ ꯑꯝꯇꯪ ꯐꯥꯖꯟꯕꯤꯌꯨꯕ
ꯁꯨꯔꯁ ꯑꯣ ꯁꯤ ꯆꯇꯔꯥꯄꯨꯔꯗ ꯕꯤꯁꯅꯨꯄꯤꯔꯥꯒꯤ ꯂꯨꯍꯣꯡꯕ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯂꯥꯛꯂꯝꯃꯤꯅꯦ ꯑꯣ ꯑꯣꯖꯥꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯇꯧꯕ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯃꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕ ꯂꯥꯏ ꯀꯣꯃꯦꯟ ꯆꯪꯉꯤꯁꯤꯗꯤ ꯁꯨꯔꯁ ꯑꯩꯗ ꯆꯪꯉꯤ ꯈꯔ ꯌꯥꯝ ꯆꯥ ꯈꯥꯡꯗ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣ ꯑꯣ ꯈꯪꯗꯦꯅꯦ ꯑꯣꯖꯥꯁꯨ ꯑꯇꯣꯞꯄ ꯃꯤꯒꯤꯗꯤ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯩꯌꯦ ꯕ꯭ꯂꯨ ꯍꯥꯠꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯀꯣꯃꯦꯟ ꯌꯥꯗ꯭ꯔꯕꯣ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏ ꯋꯥꯎ ꯅꯤꯡꯊꯦꯝ ꯂꯥꯛꯑꯦ ꯅꯤꯡꯊꯦꯝ ꯅꯨꯡꯁꯤꯗ ꯑꯩ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯂꯥꯛꯑꯦ ꯃꯌꯥꯝ ꯅꯤꯡꯊꯦꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯍꯅꯨꯕꯤ ꯌꯣꯏ ꯌꯣꯏ ꯌꯥꯏ ꯍꯅꯨꯕꯤ ꯌꯣꯏ ꯌꯣꯏ ꯑꯩꯅꯁꯨ ꯇꯧꯕ ꯌꯥꯗꯦ ꯀꯣꯃꯦꯟ ꯐꯖꯅ ꯄꯥꯎꯋꯦ ꯇꯥꯃꯣ ꯀꯔꯤ ꯃꯊꯦꯜ ꯅꯤꯡꯊꯦꯝ ꯇꯥꯃꯣ ꯉꯁꯤ ꯉꯥ ꯃꯆꯥ ꯊꯣꯡꯉꯦ ꯂꯩꯅꯥꯅ ꯕꯥ ꯌꯥꯏ ꯇꯧꯅꯨꯀꯣ ꯅꯤꯡꯊꯦꯝꯅ ꯍꯅꯨꯕꯤ ꯌꯣꯏ ꯌꯣꯏ ꯍꯥꯏꯌꯦ ꯑꯩꯅꯁꯨ ꯇꯧꯕ ꯌꯥꯗꯦ ꯀꯣꯃꯦꯟ ꯐꯖꯅ ꯄꯥꯎꯋꯦ ꯄꯥꯔꯤꯁꯤꯗꯤ ꯇꯥꯃꯣ ꯀꯔꯤ ꯃꯊꯦꯜ ꯉꯥ ꯃꯆꯥ ꯊꯣꯡꯉꯦ ꯅꯍꯥꯟ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯗ ꯌꯨꯝꯗꯗꯤ ꯑꯁꯣꯛꯄꯟ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦ ꯆꯥꯔꯦ ꯇꯥꯃꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯅꯤꯡꯊꯦꯝ ꯅꯤꯡꯂꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝ ꯕꯥꯏ ꯌꯥꯏ ꯁꯨꯔꯦꯁꯅ ꯍꯥꯍꯥꯏ ꯅꯍꯥꯟꯒꯤ ꯅꯨꯡꯁꯤꯠꯇꯣ ꯀꯜꯂꯤꯌꯦ ꯕ꯭ꯂꯨ ꯅꯍꯥꯟꯒꯤ ꯅꯨꯡꯁꯤꯠꯇꯣ ꯈꯨꯀꯟ ꯑꯃꯅꯤ ꯁꯨꯔꯖ ꯀꯩ ꯅꯣꯛꯏꯅꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯥꯎꯔꯦꯅꯦ ꯁꯨꯝ ꯍꯥꯎꯌꯦ ꯅꯤꯡꯊꯦꯝ ꯑꯗꯣ ꯃꯅꯤꯄꯨꯔꯗꯤ ꯏꯔꯥꯡ ꯀꯜꯂꯤꯀꯣ ꯁꯨꯔꯁꯅ ꯇꯠ ꯍꯥꯏ ꯌꯨꯝꯒꯤ ꯑꯍꯥꯎꯕ ꯃꯦꯟꯕꯇ ꯅꯠꯇꯅ ꯃꯣꯕꯥꯏꯜꯕꯨꯁꯨ ꯃꯜꯂꯦ ꯚꯥꯏ ꯌꯥꯏ ꯀꯥꯡꯁꯣꯏꯅꯤ ꯇꯥꯃꯣꯏ ꯃꯅꯤꯄꯨꯔꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯉꯥꯛꯇꯪ ꯃꯥꯡꯗꯁꯨ ꯅ꯭ꯌꯨꯁ ꯇꯥꯔꯝꯃꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯅꯤꯡꯊꯦꯝ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯥꯗꯈ꯭ꯔꯦ ꯀꯌꯥ ꯀꯨꯏꯅ ꯂꯩꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯋꯥꯕꯤꯅꯤ ꯅꯍꯥꯟꯒꯤ ꯅꯨꯡꯁꯤꯠ ꯁꯤꯒꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯁ ꯂꯥꯏꯅꯥ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯐꯅ ꯀꯟ ꯁꯤꯜꯂꯝꯃꯤꯍꯦ ꯉꯥꯏꯈꯣꯀꯣ ꯍꯟꯅꯨꯕꯤ ꯅꯪ ꯑꯩ ꯂꯥꯛꯄꯒ ꯆꯠꯂꯤꯗꯣꯏ ꯅꯤꯡꯊꯦꯝ ꯂꯨ 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 ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝ ꯀꯌꯥꯝ ꯈꯪꯉꯤꯅꯣ ꯍꯅꯨꯕꯤ ꯑꯗꯛꯌꯥꯝ ꯀꯧꯔꯛꯏ ꯂꯩꯅꯥꯗ ꯅꯤꯡꯊꯦꯝ KMC ꯍꯥꯏ ꯒꯧꯔꯞꯅ ꯅꯤꯡꯊꯦꯝ KMC ꯍꯥꯏ ꯍꯣꯏ ꯇꯥꯃꯣ ꯏꯔꯥꯡꯗꯤ ꯈꯔ ꯀꯩ ꯍꯥꯏꯕ ꯏꯔꯥꯡ ꯂꯩ ꯀꯣꯛꯀ ꯁꯥꯏꯗ ꯇꯧꯔꯤꯁꯦ ꯈꯪꯗꯦꯗ ꯅꯤꯡꯊꯦꯝ ꯇꯥꯃꯣ ꯍꯣꯏꯁꯨ ꯋꯥꯏꯌꯦ
CM resign tꯧꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯖꯅꯤꯡꯗ꯭ꯔꯕ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯌꯥꯏ ꯍꯣꯏ ꯂꯩꯌꯨ ꯆꯥꯔꯦ ꯕꯥꯏ ꯌꯥꯏ ꯀꯔꯤꯅꯣ ꯂꯩꯅꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯃꯌꯥꯝ ꯕꯥꯏ ꯌꯥꯏ ꯇꯧꯅꯨ ꯃꯤ ꯅꯤꯡꯊꯦꯝꯅ ꯅꯨꯡꯁꯤꯅ ꯏꯅꯥꯎꯁꯤꯅ ꯍꯥꯏꯖꯔꯛꯀꯒꯤ ꯕꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔꯁꯦ ꯀꯌꯥ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯕ ꯒꯧꯔꯞꯅ ꯂꯩꯅꯥ ꯇꯨꯝꯅꯤꯡꯂꯕꯣ ꯍꯥꯏ ꯇꯨꯝꯅꯤꯡꯕ ꯅꯠꯇꯦꯗ ꯃꯥꯏꯁꯦ ꯃꯥ ꯑꯦꯜꯕꯤ ꯌꯥꯝ ꯀꯣꯏꯕꯅꯦꯕ ꯅꯤꯡꯊꯦꯝ ꯍꯪꯒꯥꯝꯒ ꯉꯥꯒꯥꯏ ꯋꯥꯎ ꯑꯩꯌꯥ ꯅꯤꯡꯊꯦꯝ ꯍꯪꯒꯥꯝꯒ ꯉꯥꯒ ꯑꯩ ꯅꯤꯡꯊꯦꯝ ꯂꯥꯛꯄꯗ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯊꯝꯃꯣꯏꯁꯦ ꯑꯩ ꯏꯅꯥꯎ ꯅꯤꯡꯊꯦꯝꯁꯦ ꯐꯔꯦ ꯐꯔꯦ ꯍꯅꯨꯕꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯆꯥꯔꯦ ꯇꯨꯝꯈꯤꯔꯣꯏꯗꯥꯏ ꯂꯩꯅꯥꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕ ꯐꯔꯦ ꯐꯔꯦ ꯍꯅꯨꯕꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯍꯩꯔꯄꯣꯠꯅꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯁꯤꯁꯨ ꯉꯥꯡꯕꯒꯗꯤ ꯅꯤꯡꯊꯦꯝ ꯏꯪꯉꯤꯕ ꯃꯅꯤꯄꯨꯔꯗꯗꯤ ꯏꯪꯉꯤꯕ ꯍꯥꯏꯕ ꯑꯣꯖꯥ ꯄꯣꯊꯥꯔꯒꯦ ꯕꯥꯏ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯑꯣꯀꯦ ꯁꯨꯔꯦꯁ ꯒꯨꯗ ꯅꯥꯏꯠ ꯅꯪ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯄꯣꯊꯥꯔꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯐꯖꯅ ꯊꯥꯔꯝꯃꯨꯀꯣ ꯐꯖꯅ ꯏꯔꯝꯃꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯌꯦꯡ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯅꯕ ꯀꯣ ꯀꯨꯏꯅ ꯂꯩꯔꯅꯨ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯔꯣ ꯁꯨꯔꯦꯁ ꯀꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁꯨꯔꯦꯁ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯏꯆꯥ ꯁꯨꯔꯦꯁꯁꯦ ꯍꯣꯏ ꯇꯥꯃꯣ ꯍꯥꯏ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯗꯤ ꯃꯃꯥ ꯕꯕꯥ ꯂꯩꯔꯤꯕꯣ ꯅꯤꯡꯊꯦꯝ ꯃꯃꯥ ꯕꯕꯥ ꯂꯩꯔꯤꯕꯣ ꯉꯧꯕꯤ ꯃꯆꯥ ꯀꯔꯤꯝ ꯆꯥꯎꯍꯟꯗꯅ ꯆꯥꯛ ꯄꯤꯖꯁꯨ ꯆꯥꯗꯦ ꯂꯩꯅꯥ ꯆꯠꯈ꯭ꯔꯕꯣ ꯅꯤꯡꯊꯦꯝ ꯃꯃꯥ ꯕꯕꯥ ꯂꯩꯔꯤꯕ꯭ꯔꯣ ꯅꯤꯡꯊꯦꯝ ꯀꯅꯥ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯔꯤ ꯌꯥꯏ ꯒꯧꯔꯞ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯑꯩꯒꯤꯗꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯝꯇ ꯆꯪꯉꯛꯇꯦ ꯀꯅꯥ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯏꯕ ꯈꯪꯗꯦ ꯂꯩꯔꯤ ꯇꯥꯃꯣ ꯋꯥꯎ ꯑꯗꯨꯗꯤ ꯃꯃꯥ ꯕꯕꯥ ꯅꯍꯥ ꯑꯣꯏꯔꯝꯈꯤꯅꯤꯀꯣ ꯑꯣ ꯁꯪꯒꯤꯇꯥ ꯁꯃꯜꯂꯛꯑꯦ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯔꯤ ꯍꯦꯟꯖꯥꯡ ꯍꯥꯎꯔꯤꯅꯣ ꯍꯥꯏ ꯂꯨꯄꯥ ꯃꯝꯕꯤ ꯃꯆꯥ ꯊꯣꯡꯉꯤ ꯁꯔꯃ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯁꯪꯒꯤꯇꯥ ꯁꯔꯃꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯔꯃꯥꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯦ ꯁꯔꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯆꯦꯗꯤꯌꯥ ꯃꯃꯥ ꯃꯃꯤ ꯁ꯭ꯋꯤꯠ ꯁꯔꯃ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯣ ꯆꯦꯗꯤꯌꯥ ꯃꯃꯥ ꯃꯃꯤ ꯁ꯭ꯋꯤꯠ ꯒꯧꯔꯞꯅ ꯑꯣ ꯍꯥꯏ
ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯆꯦꯟꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕ ꯅꯠꯇꯕ ꯑꯦꯅꯤ ꯃꯇꯝꯗ ꯆꯦꯟꯅꯦꯜ ꯅꯠꯇ꯭ꯔꯕꯁꯨ ꯀꯁꯥꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯃꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯔꯨꯛ ꯌꯥꯖꯕ ꯏꯅꯥꯎꯅꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯕꯣ ꯑꯩ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯦ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯆꯥꯏꯗ ꯁꯜꯃꯥꯁꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯝꯃꯒ ꯂꯥꯏꯔꯤꯛ ꯇꯧꯕꯤꯔꯝꯗ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯋꯥꯎ ꯀꯔꯤ ꯉꯥꯅꯣ ꯀꯔꯤ ꯉꯥ ꯊꯣꯡꯕꯅꯣ ꯑꯣꯖꯥ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯆꯥ ꯂꯣꯟꯗꯣꯏꯅꯦ ꯒꯧꯔꯞ ꯁꯤꯌꯣꯔ ꯊꯛꯀꯅꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯐꯝꯒꯅꯤ ꯈꯪꯗꯦ ꯑꯩꯁꯦ ꯅꯥꯔꯛꯇꯕ ꯑꯌꯨꯛꯇ ꯔꯣꯡꯄꯨꯗ ꯏꯁꯩ ꯂꯩꯀꯣ ꯑꯣꯖꯥ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯆꯥ ꯂꯣꯟꯗꯣꯏꯅꯦ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕ ꯇꯥꯃꯣ ꯈꯛꯇꯅꯤ ꯅꯅꯥꯎꯕꯨ ꯅꯤꯡꯕ ꯇꯥꯃꯣ ꯊꯦꯡꯀ꯭ꯌꯨ ꯇꯥꯃꯣꯅꯁꯨ ꯅꯤꯡꯉꯤꯗ ꯇꯥꯃꯣ ꯑꯦꯜꯕꯤ ꯊꯥꯗ꯭ꯔꯁꯨ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯋꯥꯔꯤ ꯂꯤ ꯏꯇꯩꯃꯗꯁꯨ ꯏꯃꯥꯟꯅꯕꯗꯁꯨ ꯂꯤꯀꯣ ꯑꯗꯨꯅ ꯏꯅꯥꯎꯕꯨꯁꯨ ꯃꯇꯝ ꯄꯨꯕꯗ ꯑꯣ ꯃꯥꯏ ꯒꯣꯗ ꯃꯩ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯏꯅꯥꯎꯕꯨꯁꯨ ꯃꯇꯝ ꯄꯨꯕꯗ ꯃꯄꯨꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯀꯌꯥ ꯅꯨꯡꯁꯤꯗꯕ ꯀꯥꯔꯦꯟꯅꯣꯅꯦ ꯁꯤꯕꯨ ꯔꯧ ꯊꯣꯡꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯤꯔꯣꯟ ꯅꯝꯕꯔ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯑꯩꯈꯣꯏ ꯍꯤꯔꯣ ꯅꯝꯕꯔ ꯂꯩꯇ꯭ꯔꯣ ꯑꯣ ꯂꯩꯌꯦ ꯅꯪ ꯍꯤꯔꯣꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯃꯨꯛ ꯆꯠ ꯑꯒꯣꯇꯂꯥꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯍꯤꯔꯣ ꯅꯝꯕꯔ ꯂꯩꯌꯦ ꯀꯥꯔꯦꯟ ꯆꯦꯟꯈ꯭ꯔꯦ ꯃꯤꯠꯇꯁꯨ ꯀꯩꯕ ꯆꯦꯟꯒꯗ꯭ꯔꯥ ꯆꯦꯜꯂꯨ ꯅꯣꯏꯁꯨ ꯁꯜꯃꯥꯅ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯑꯣꯀꯦ ꯁꯪꯒꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯊꯥꯒꯠꯆꯔꯤ ꯃꯤꯀꯨꯞ ꯑꯃ ꯆꯪꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯇꯥꯃꯣ ꯑꯩꯁꯨ ꯀꯣꯃꯦꯟ ꯇꯧꯕꯅꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯇꯥꯃꯣ ꯑꯩꯒꯤ ꯀꯣꯃꯦꯟ ꯎꯗ꯭ꯔꯣ ꯎꯏ ꯀꯣꯜ ꯇꯧꯔꯛꯎ ꯑꯣꯖꯥ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯒꯩ ꯆꯥ ꯂꯣꯟꯗꯣꯏꯅꯤ ꯍꯣꯏ ꯍꯌꯦꯡꯁꯦ ꯑꯩꯁꯦ ꯀꯁꯥꯔꯣꯡꯄꯨꯔꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯈꯪꯕ꯭ꯔꯥ ꯃꯗꯨ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯤ ꯉꯜꯂꯗꯤ ꯆꯪꯉꯦ ꯊꯦꯡꯉꯗꯤ ꯏꯁꯩ ꯂꯣꯏꯔꯒ ꯊꯛꯀꯦꯀꯣ ꯅꯛꯅꯕꯅꯤ ꯀꯥꯏꯗꯦ ꯃꯅꯤꯡ ꯋꯥꯡꯅꯤꯅ ꯂꯩꯅꯔꯕ ꯒꯨꯍꯥꯇꯤ ꯀꯣꯏꯔꯨꯁꯤꯔꯣ ꯆꯠꯔꯥ ꯍꯥꯏꯌꯦ ꯆꯠꯂꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯒ ꯆꯠꯂꯨ ꯌꯦꯡꯁꯤ ꯒꯧꯔꯞ ꯉꯜꯂꯗꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯝꯕꯤ ꯁꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯣꯏ ꯆꯠꯄꯁꯤꯅ ꯌꯥꯝ ꯋꯥꯏꯑꯦꯕ ꯈꯪꯉꯕ ꯀꯩꯒꯤꯅꯣꯗ ꯄꯂꯥꯜꯕꯣꯟ ꯂꯝꯕꯤꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯄꯂꯥꯏꯕꯣꯟ ꯂꯝꯕꯤ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛ ꯀꯣꯏꯅ ꯆꯠꯄꯁꯤ ꯌꯥꯝ ꯑꯗꯨꯝ ꯀꯣꯏ ꯌꯥꯅꯤꯕꯣ ꯍꯌꯦꯡ ꯀꯥꯟꯗꯦ ꯍꯥꯟꯅ ꯄꯂꯥꯏꯕꯣꯔꯦ ꯐꯠ ꯁꯝꯖꯤꯜꯂꯒ ꯐꯠ ꯍꯅ ꯌꯧꯔꯝꯃꯦꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯣꯏꯔ ꯆꯠꯂꯦ ꯂꯛꯈꯤꯄꯨꯔꯝꯗꯒꯤ ꯁꯤꯕꯥꯔꯩ ꯆꯪꯉꯦ ꯅꯤꯡꯊꯦꯝꯈꯨꯜ ꯂꯝꯕꯤꯗꯣ ꯑꯃꯨꯛ ꯁꯦꯝꯕꯒꯤ ꯂꯣꯏ ꯍꯣꯡꯒꯥꯏꯗꯅ
ꯂꯩꯄꯥꯛ ꯄꯨꯝꯕ ꯈꯣꯠꯀꯥꯏꯗꯅ ꯒꯥꯔꯤ ꯊꯧꯕ ꯅꯨꯡꯉꯥꯏꯇꯅ ꯒꯣꯔꯣꯡ ꯒꯔꯥꯡ ꯂꯩꯅꯥꯅ ꯒꯧꯍꯥꯇꯤ ꯀꯣꯏꯔꯨꯁꯤꯔ ꯆꯔꯥ ꯍꯥꯏꯌꯦ ꯀꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯒ ꯃꯥꯡꯒꯤ ꯀꯣꯃꯦꯟ ꯄꯥꯎ ꯃꯣꯡꯒꯣꯜ ꯍꯥꯏ ꯁꯥꯎꯔꯛꯏꯅꯦ ꯒꯨꯍꯥꯇꯤꯔꯣ ꯑꯩ ꯆꯠꯅꯤꯡꯗꯦ ꯍꯧꯖꯤꯛ ꯄꯣꯊꯥꯔꯅꯤ ꯋꯥꯔꯦ ꯐꯃꯨꯡꯗ ꯂꯩ ꯃꯃꯥꯡ ꯀꯣꯃꯦꯟ ꯀꯩꯅꯣ ꯒꯨꯍꯥꯇꯤ ꯀꯣꯏꯔꯨꯁꯤꯔ ꯆꯔꯥ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯇꯩ ꯀꯣꯃꯦꯟ ꯂꯩꯇꯦꯗ ꯑꯗꯨꯗꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝꯒꯤꯅꯤ ꯅꯤꯡꯊꯦꯝ ꯊꯣꯛꯑꯕꯣ ꯍꯣꯏ ꯊꯦꯡꯉꯃꯤꯅ ꯄꯣꯊꯥꯔꯣ ꯅꯤꯡꯊꯦꯝ ꯄꯨꯡ 10 ꯇꯥꯗꯣꯔꯦ ꯃꯥꯒꯤ ꯀꯣꯃꯦꯟ ꯄꯥꯎ ꯍꯥꯏꯔꯦ ꯒꯨꯍꯥꯇꯤ ꯀꯣꯏꯔꯨꯁꯤꯔꯣ ꯆꯔꯥ ꯍꯥꯏꯕꯅꯤ ꯅꯪ ꯍꯥꯏꯗꯣ ꯒꯧꯔꯕꯅ ꯍꯥꯏꯔꯛꯑꯦ ꯒꯨꯍꯥꯇꯤꯔꯣ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯣꯊꯥꯔꯅꯤ ꯋꯥꯔꯦ ꯐꯃꯨꯡꯗ ꯂꯩ ꯇꯥꯃꯣ ꯑꯣ ꯂꯩꯔꯤꯕꯣꯏꯔꯦ ꯈꯪꯗꯦꯕꯣ ꯅꯤꯡꯊꯦꯝ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯤ ꯂꯣꯏꯔꯒ ꯑꯝꯇꯪꯗꯤ ꯂꯥꯛꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯗꯀꯣ ꯃꯣꯡꯒꯣꯜꯒꯤ ꯀꯣꯃꯦꯟ ꯈꯨꯄꯥꯁꯦ ꯍꯥꯏ ꯄꯥꯔꯤꯁꯤꯗꯤꯅ ꯂꯩꯅꯥ ꯃꯣꯡꯒꯣꯜ ꯀꯧꯔꯝꯃꯤꯅ ꯑꯩꯅ ꯏꯆꯦ ꯀꯧꯇꯥꯔꯦ ꯏꯆꯦ ꯂꯩꯅꯥ ꯃꯣꯡꯒꯣꯜꯒꯤ ꯀꯣꯃꯦꯟ ꯈꯨꯄꯥꯁꯦ ꯍꯥꯏ ꯁꯥꯎꯕꯤꯅꯨ ꯏꯆꯦ ꯂꯩꯅꯥ ꯁꯥꯎꯕꯤꯅꯨ ꯎꯍꯧꯗꯅ ꯇꯧꯕꯅꯤ ꯏꯆꯦ ꯂꯩꯅꯥ ꯑꯩ ꯄꯥꯔꯤꯁꯤꯗꯤꯅ ꯏꯆꯦ ꯂꯩꯅꯥꯎ ꯅꯤꯡꯊꯦꯝ ꯀꯔꯤ ꯈꯔ ꯍꯥꯏꯔꯧꯗꯅ ꯅꯪꯒꯤ ꯕꯦꯟꯙꯧꯁꯦ ꯃꯣꯡꯒꯣꯜꯒꯤ ꯀꯣꯃꯦꯟ ꯈꯨꯄꯥꯁꯦ ꯍꯥꯏ ꯁꯥꯎꯈ꯭ꯔꯦ ꯁꯥꯎꯅꯨ ꯀ꯭ꯋꯥ ꯃꯇꯝ ꯆꯥꯎ ꯁꯥꯎ ꯐꯅꯕ ꯀ꯭ꯋꯥ ꯃꯇꯝ ꯆꯥꯎ ꯏꯆꯦ ꯂꯩꯅꯥ ꯁꯥꯎꯕ ꯐꯅꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯤꯀꯨꯞ ꯑꯃꯇꯪ ꯀꯔꯤ ꯍꯥꯏꯕ ꯑꯣꯖꯥ 10K ꯌꯧꯗꯣꯔꯦ ꯑꯣꯖꯥ ꯀꯟꯅ ꯍꯣꯠꯅꯧ ꯍꯣꯏ ꯌꯧꯔꯅꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯣꯏ ꯊꯥꯡꯒꯠꯇꯕꯣꯏ ꯃꯩ ꯂꯥꯛꯑꯦ ꯀꯔꯦꯟ ꯂꯥꯛꯑꯦ ꯅꯤꯡꯊꯦꯝ ꯅꯣꯏ ꯃꯌꯥꯝ ꯑꯣ ꯃꯩ ꯀꯣꯕꯦ ꯐꯦꯟ ꯊꯥꯔ ꯇꯥꯃꯣꯗꯤ ꯀꯣꯃꯦꯟ ꯄꯥꯏ ꯍꯅꯨꯕꯤꯅ ꯀꯣꯃꯦꯟ ꯊꯥꯗꯣꯏꯕꯅꯤ ꯀꯣ ꯇꯥꯃꯣ ꯆꯨꯝꯃꯤ ꯍꯅꯨꯕꯤꯅ ꯀꯣꯃꯦꯟ ꯇꯧꯗꯕꯅꯤ ꯀꯣ ꯇꯥꯃꯣ ꯆꯨꯝꯃꯦ ꯅꯤꯡꯊꯦꯝ ꯍꯥꯏꯅꯣꯈꯔꯦ ꯑꯗꯨꯅꯤ ꯒꯧꯔꯣꯞ ꯑꯝꯇꯪꯗꯤ ꯄꯩꯁꯥ ꯐꯪꯗꯕꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯝꯇꯪꯗꯤꯀꯣ ꯌꯧꯍꯟꯅꯤꯡꯉꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯍꯌꯦꯡ ꯇꯨꯡ ꯆꯠꯄ ꯑꯩꯒꯤ ꯔꯦꯀꯣꯔꯠ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯃꯗꯤ ꯊꯝꯅꯤꯡꯉꯦ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯇꯣꯏꯗꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯂꯧꯒꯦꯅ ꯇꯧ ꯚꯤꯗꯤꯑꯣ ꯂꯧꯕꯁꯦ ꯁꯪꯗ꯭ꯔꯦ ꯑꯩꯁꯨ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏ ꯑꯃ ꯍꯥꯡꯉꯦꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯀꯣ ꯅꯠ ꯁꯪꯒꯤꯠꯇꯣꯡꯒꯤꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯂꯧꯕ ꯃꯇꯝꯗ ꯁꯪꯗ꯭ꯔꯦ ꯃꯣꯕꯥꯏꯜꯅꯁꯨ ꯈꯔ ꯕꯦꯔꯥ ꯀꯥꯕꯅꯤꯅ ꯅꯥꯍꯨꯝ ꯇꯠꯀꯦꯔꯥ ꯅꯤꯡꯊꯦꯝ ꯍꯥꯏꯌꯦ ꯅꯤꯡꯊꯦꯝ ꯇꯥꯕ꯭ꯔꯥ ꯂꯩꯅꯥꯅ ꯍꯥꯏꯁꯦ ꯅꯥꯍꯨꯝ ꯇꯠꯀꯦꯔꯥ ꯍꯥꯏꯌꯦ ꯅꯤꯡꯊꯦꯝꯕꯣ ꯊꯥꯎ ꯅꯪꯅ ꯀꯁꯥꯔꯩ ꯊꯥꯔꯒ ꯃꯅꯤꯄꯨꯔꯗ ꯄꯥꯟꯒꯗꯕꯅꯤ ꯅꯤꯡꯊꯦꯝꯗ ꯑꯩꯒꯤ ꯅꯤꯡꯊꯦꯝꯗꯣ ꯅꯥꯍꯨꯝꯗ ꯊꯥꯔꯁꯨ ꯇꯠꯂꯣꯏ ꯑꯩ ꯅꯤꯡꯊꯦꯝꯒꯤ ꯐꯤꯕꯝ ꯐꯔꯄꯣꯠꯅꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯚꯤꯝ ꯑꯗꯨꯃꯥꯏꯅ ꯚꯤꯝ ꯑꯩꯈꯣꯏ ꯏꯅꯥꯎꯗꯤ ꯑꯣꯖꯥꯒꯤ ꯏꯁꯩꯒꯤ ꯑꯃ ꯊꯦꯡꯅꯩ ꯀꯁꯥꯔ ꯗꯥꯏꯔꯤꯗ ꯑꯗꯨꯒꯤꯅꯦ ꯍꯥꯏꯁꯦ ꯆꯔꯥ ꯀꯁꯥꯔ ꯗꯥꯏꯔꯤꯗ ꯍꯥꯞꯄꯅꯦ ꯂꯛꯈꯤꯄꯨꯔ ꯑꯣꯟꯂꯥꯏꯟꯗꯁꯨ ꯍꯥꯞꯄꯦ ꯀꯣ ꯑꯩꯈꯣꯏ ꯂꯛꯈꯤ ꯃꯈꯩꯁꯤꯅ ꯁꯪꯀꯤꯔꯇꯟ ꯃꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯐꯨꯕꯤꯔꯣꯁꯦ ꯑꯕꯣꯛ ꯍꯅꯨꯕꯤ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯃꯈꯩꯁꯦ ꯅꯠ ꯁꯪꯀꯤꯔꯇꯟ
ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯅꯠ ꯁꯪꯒꯤꯇꯣꯟ ꯏꯁꯩ ꯁꯛꯄ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯃꯁꯤ ꯑꯝꯇꯪ ꯂꯩꯅꯕ ꯍꯣꯠꯅꯒꯦ ꯇꯧꯔꯤꯃꯤꯗ ꯆꯔꯥ ꯈꯪꯗꯦ ꯉꯝꯗꯕ ꯏꯁꯣꯔꯅ ꯀꯩ ꯇꯝꯃꯤꯕ ꯐꯨꯕꯤꯔꯣꯁꯦ ꯑꯕꯣꯛ ꯍꯅꯨꯕꯤ ꯍꯥꯏ ꯂꯩꯅꯥ ꯐꯨꯔꯣ ꯐꯨꯔꯣ ꯑꯩ ꯏꯅꯥꯎ ꯅꯤꯡꯊꯦꯝꯅ ꯐꯨꯕꯤꯔꯣꯁꯦ ꯌꯥꯏꯌꯦ ꯊꯦꯡꯅꯩ ꯀꯁꯥꯗꯩꯗ ꯃꯅꯤ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯃꯩꯇꯩ ꯅꯥꯠꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯗꯦ ꯑꯣꯖꯥ ꯑꯩ ꯂꯛꯈꯤꯄꯨꯔꯗ ꯄꯨꯡ ꯇꯝꯅꯤ ꯌꯥꯏ ꯇꯝꯃꯣ 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 ꯁꯨꯔꯖ ꯁꯪꯕ ꯃꯇꯝꯗ ꯂꯥꯛꯑꯣ ꯁꯨꯔꯖꯅ ꯁꯪꯕ ꯃꯇꯝꯗ ꯂꯥꯛꯑꯣ ꯀꯣ ꯑꯣꯖꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯤ ꯏꯆꯥ ꯁꯨꯔꯖꯀꯤꯗꯃꯛꯇ ꯀꯣ ꯏꯁꯩꯁꯨ ꯇꯝꯒꯅꯤ ꯄꯨꯡꯁꯨ ꯇꯝꯒꯅꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯒꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯃꯥꯡꯗ ꯂꯦꯞꯄꯤꯔꯒ ꯑꯩꯅ ꯐꯨꯒꯗꯕꯅꯦ ꯑꯣꯖꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯏꯁꯩ ꯁꯛꯄ ꯍꯩꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯤꯒꯤ ꯂꯝꯗꯝꯗꯒꯤ ꯀꯔꯤꯒꯤ ꯂꯥꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯊꯣꯛꯀꯗꯕꯅꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯛꯅꯤꯡꯉꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯆꯔꯥ ꯑꯗꯨꯝꯍꯥꯏꯅ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗꯕ ꯅꯥꯠ ꯁꯪꯀꯤꯔꯇꯟ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯊꯋꯥꯏ ꯌꯥꯎꯕꯒꯤꯗꯃꯛꯇ ꯆꯔꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯀꯣ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟ ꯍꯥꯏꯕ ꯏꯁꯩꯁꯤꯗꯤ ꯁꯤꯕꯒ ꯄꯣꯛꯄꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯪꯅꯤꯀꯣ ꯍꯥꯏꯔꯤꯕ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯇꯩ ꯄꯣꯛꯄꯩꯁꯨ ꯃꯈꯣꯏꯁꯨ ꯆꯪꯉꯤꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯙꯔꯃ ꯑꯃꯠꯇ ꯃꯤꯔꯥꯏꯕ ꯂꯩꯇꯦ ꯒꯧꯔ ꯙꯔꯃ ꯆꯠꯄꯁꯨ ꯉꯥꯏꯔꯦ ꯃꯩꯇꯩ ꯐꯨꯔꯨꯞ ꯆꯠꯄꯁꯨ ꯉꯥꯏꯔꯦ ꯃꯈꯣꯏꯁꯨ ꯏꯁꯩ ꯅꯣꯡꯃꯥꯏ ꯂꯣꯏ ꯌꯥꯎꯔꯤꯃꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏ ꯅꯠꯇꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯀꯥꯡꯕꯨꯁꯨ ꯏꯁꯩ ꯁꯛꯄ ꯄꯨꯡꯁꯦꯕ ꯑꯃ ꯊꯋꯥꯏ ꯌꯥꯎꯗꯦ ꯀꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯗꯨꯅꯤ ꯌꯦꯡꯉꯨ ꯁꯨꯅꯥꯏ ꯃꯥꯏꯀꯩꯗ ꯃꯅꯤꯄꯨꯔꯗ ꯃꯄꯥ ꯑꯃ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯅ ꯃꯆꯥ ꯃꯁꯨ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯇꯝꯍꯜꯂꯤ ꯌꯦꯡꯉꯨ ꯃꯅꯤꯄꯨꯔ ꯃꯆꯥꯅꯒ ꯌꯦꯡꯉꯨ ꯃꯄꯥꯟ ꯆꯠꯇꯅ ꯏꯁꯩ ꯖꯒꯣꯏꯗ ꯑꯦꯋꯥꯔꯗ ꯂꯧꯔꯤꯕ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯤꯕ ꯀꯁꯥꯔ ꯃꯆꯥ ꯑꯃꯇ ꯂꯧ ꯉꯝꯕ꯭ꯔ ꯌꯦꯡꯉꯨꯁꯦ ꯑꯣꯖꯥ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕꯅ ꯈꯪꯗꯦ ꯃꯃꯥꯅ ꯁꯛꯄ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯔꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯈꯪꯗꯦ ꯋꯥꯎ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯣꯔꯒꯤ ꯅꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯩ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯨꯅ ꯊꯧꯖꯥꯟ ꯄꯤꯌꯦꯕꯀꯣ ꯏꯁꯣꯔ ꯅꯥꯝꯁꯤꯗꯤ ꯍꯩꯇꯕ ꯁꯣꯟꯒꯗꯝꯅꯤ ꯅꯣꯏꯅꯤꯐꯧꯁꯨ ꯐꯖꯅ ꯁꯛꯄꯅꯤ ꯈꯣꯏꯃꯨꯒ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯚꯥꯏ ꯅꯪꯗꯤ ꯏꯁꯩ ꯊꯋꯥꯏ ꯌꯥꯎꯔꯣꯏ ꯈꯣꯏꯃꯨꯗꯅꯤ ꯀꯗꯥꯏꯗꯒꯤ ꯈꯣꯏꯃꯨ ꯃꯅꯤꯡ ꯌꯥꯎꯗꯕ ꯈꯣꯏꯃꯨ ꯃꯆꯤꯟ ꯌꯥꯎꯗꯕꯁꯤꯡꯗꯣ ꯗꯗꯥ ꯒꯧꯔꯞ ꯀꯥꯏꯒꯤꯅꯣ ꯅꯪꯅ ꯑꯣ ꯗꯗꯥ ꯀꯩꯅꯣꯗꯣ ꯒꯧꯔꯞꯁꯦ ꯀꯩꯅꯣꯅꯤ ꯁꯨꯔꯖ ꯃꯥ ꯗꯗꯥ ꯅꯠꯇꯦꯀꯣ ꯏꯆꯦ ꯍꯥꯏꯒꯗꯕꯅꯤ ꯆꯤꯆꯦꯅꯤ ꯃꯥ ꯀꯁꯥꯔ ꯇꯣꯂꯦꯟ ꯈꯨꯟꯒꯤꯅꯤꯀꯣ ꯂꯛꯈꯤꯄꯨꯔ ꯃꯅꯥꯛꯀꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯨꯔꯖ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯇꯝꯍꯟꯗꯣꯏꯅꯤ ꯊꯕꯛꯁꯨ ꯇꯧꯍꯟꯗꯣꯏꯅꯤ ꯋꯥꯈꯜꯗꯤ ꯌꯥꯝ ꯈꯜꯂꯤ ꯏꯁꯣꯔꯅ ꯀꯩ ꯇꯝꯕ ꯈꯟꯕꯨ ꯈꯜꯂꯕꯗꯤ ꯂꯣꯏꯅ ꯅꯤꯡ ꯊꯨꯡꯒꯗꯕꯅꯤꯀꯣ ꯅꯤꯡꯊꯦꯝꯅ ꯇꯗꯤꯡ ꯑꯣ ꯍꯥꯏ ꯆꯔꯥ ꯑꯣꯖꯥ ꯍꯥꯏ ꯆꯦ ꯆꯔꯥ ꯀꯔꯤ ꯃꯊꯦꯜ ꯍꯥꯏ ꯃꯥꯗꯤ ꯍꯪꯒꯥꯝꯒ ꯉꯥꯈꯥ ꯊꯣꯡꯉꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯁꯨꯔꯖ ꯆꯔꯥ ꯅꯤꯡꯊꯦꯝ
ꯅꯪ ꯕꯦꯟꯙꯧ ꯊꯣꯛꯈꯤꯗꯣꯔꯦ ꯏꯁꯩꯗꯣ ꯍꯩꯖꯗꯕꯅꯤꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯁꯨ ꯇꯥꯛꯄꯤꯗꯕ ꯇꯥꯅꯤꯡꯗ꯭ꯔꯕ ꯍꯥꯏ ꯅꯤꯡꯊꯦꯝ ꯑꯅꯤꯔꯛ ꯈꯨꯝꯃꯨ ꯍꯥꯏꯔ ꯍꯥꯏꯌꯦ ꯑꯅꯤꯔꯛ ꯈꯨꯝꯃꯨ ꯍꯥꯏꯔ ꯍꯥꯏꯌꯦ ꯑꯅꯤꯔꯛ ꯈꯨꯝꯃꯨ ꯍꯥꯏꯔ ꯅꯤꯡꯊꯦꯝ ꯇꯥꯔꯕ ꯉꯧꯊꯣꯡ ꯊꯣꯡꯕ ꯑꯣ ꯉꯧꯊꯣꯡ ꯊꯣꯡꯕ ꯑꯗꯨ ꯈꯛꯇ ꯑꯇꯩ ꯌꯥꯎꯗ꯭ꯔꯣ ꯃꯊꯦꯜ ꯑꯇꯩ ꯃꯊꯦꯜ ꯌꯥꯎꯗ꯭ꯔꯣ ꯁꯨꯔꯁ ꯁꯨꯔꯁ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯇꯥꯔꯤꯛ ꯀꯌꯥꯗ ꯂꯣꯏꯅꯤ ꯑꯩꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯝꯃꯤ ꯌꯥꯝꯅ ꯑꯣꯖꯥ ꯍꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯝꯃꯤ ꯐꯩ ꯀꯩꯅꯣ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤ ꯌꯥꯎꯒꯗꯕꯅꯤ ꯏꯔꯣꯝꯕ ꯅꯪꯗꯤ ꯌꯥꯎꯈꯤꯕ ꯇꯧꯈꯤꯅꯤ ꯍꯥꯏ ꯇꯥꯔꯤꯛ 3 ꯑꯣ ꯇꯥꯔꯤꯛ 3ꯗ ꯂꯣꯏꯔꯗꯤ ꯑꯣꯖꯥꯒꯤꯗ ꯑꯦꯠꯃꯤꯁꯟ ꯇꯧꯅꯕꯀꯣ ꯅꯪꯗꯤ ꯌꯥꯎꯈꯤꯕ ꯇꯧꯈꯤꯅꯤ ꯍꯥꯏ ꯏꯔꯣꯝꯕ ꯉꯧꯊꯣꯡ ꯍꯥꯎꯕꯅꯤ ꯁꯨꯔꯁ ꯇꯥꯔꯤꯛ 3 ꯂꯣꯏꯔꯗꯤ ꯑꯣꯖꯥꯒꯤꯗ ꯑꯦꯠꯃꯤꯁꯟ ꯇꯧꯁꯤꯀꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯣꯖꯥ ꯍꯣꯏꯕ ꯅꯪꯅ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯂꯥꯛꯄ ꯌꯥꯒꯅꯤ ꯑꯗꯨ ꯅꯪꯅ ꯊꯥꯞꯄꯁꯤꯅ ꯁꯨꯝ ꯈꯜꯂꯤꯃꯤ ꯑꯣꯖꯥꯁꯨ ꯅꯪꯅ ꯂꯥꯛꯄꯁꯤ ꯀꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯣꯅ ꯑꯗꯨꯕꯨ ꯁꯨꯔꯦꯁ ꯅꯪ ꯂꯥꯛꯄꯗꯤ ꯑꯣꯖꯥ ꯌꯥꯝ ꯍꯔꯥꯎꯅꯤ ꯑꯣꯖꯥꯅ ꯑꯗꯨꯕꯨ ꯃꯃꯥꯒ ꯇꯥꯅꯧ ꯀꯣ ꯑꯣꯖꯥ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯔꯛꯏ ꯌꯥꯝꯅ ꯑꯣ ꯇꯥꯃꯣ ꯍꯅꯨꯕꯤꯗꯣ ꯈꯥꯝꯃꯨꯅꯨ ꯆꯠꯂꯣꯀꯣ ꯍꯥꯏꯌꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯌꯨ ꯗꯣꯅꯤ ꯑꯣꯖꯥ ꯑꯩꯁꯨ ꯑꯣꯖꯥ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏ ꯇꯥꯃꯣ ꯍꯅꯨꯕꯤꯗꯣ ꯈꯥꯝꯃꯨꯅꯨ ꯆꯠꯂꯣ 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 ꯆꯠꯈ꯭ꯔꯣ ꯑꯗꯨꯅꯤ ꯁꯨꯔꯦꯁ ꯑꯣꯖꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯅꯪꯅ ꯇꯝꯅꯤꯡꯉꯤꯗꯣ ꯑꯣꯖꯥ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯣ ꯃꯃꯥꯒ ꯑꯗꯨꯝ ꯇꯥꯟꯅꯧꯀꯣ ꯅꯤꯡꯊꯦꯝ ꯃꯥꯏ ꯅꯣꯛꯈ꯭ꯔꯦ ꯒꯧꯔꯣꯝꯗ ꯅꯣꯛꯈꯔꯦ ꯂꯩꯅꯥ ꯍꯥꯏꯈ꯭ꯔꯦꯕꯣ ꯅꯤꯡꯊꯦꯝꯅ ꯀꯩꯅꯣ ꯍꯣꯏ ꯑꯣꯖꯥ ꯇꯥꯟꯅꯒꯦ ꯍꯣꯏ ꯍꯣꯏ ꯃꯃꯥꯒ ꯇꯥꯟꯅꯧ ꯆꯠꯂꯦ ꯀꯩꯕ ꯃꯃꯥꯗ ꯋꯥꯔꯤ ꯄꯣꯈꯥꯏꯔꯨꯒꯦ ꯃꯃꯥ ꯀꯤꯠꯆꯟ ꯂꯥꯏꯚ ꯊꯥꯔꯤꯕꯣ ꯑꯦꯜꯕꯤ ꯊꯥꯔꯤꯕꯣ ꯂꯩꯅꯥ ꯑꯣꯖꯥ ꯀꯔꯤ ꯈꯨꯟꯗ ꯇꯥꯏꯅꯣ ꯑꯩꯈꯣꯏ ꯈꯨꯟꯗꯅꯤ ꯁꯨꯔꯁ ꯇꯝꯃꯨ ꯏꯁꯥꯒꯤ ꯏꯁꯩ ꯏꯁꯥꯅ ꯌꯣꯛꯇꯣꯏꯅꯤ ꯍꯥꯏꯕ ꯊꯥꯒꯠꯆꯔꯤ ꯒꯧꯔꯕꯄꯨ ꯁꯨꯔꯖ ꯇꯝꯃꯨ ꯏꯁꯥꯒꯤ ꯏꯁꯩ ꯏꯁꯥꯅ ꯌꯣꯛꯇꯣꯏꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯨꯟꯗꯅꯤ ꯁꯨꯔꯁ ꯑꯩꯈꯣꯏ ꯈꯨꯟꯗ ꯍꯦꯛ ꯑꯩꯈꯣꯏ ꯈꯨꯟ ꯆꯪꯉꯛꯄꯒ ꯍꯦꯛ ꯃꯃꯥꯡꯗ ꯔꯦꯜ ꯀꯣꯔꯠꯆꯤꯡ ꯃꯅꯥꯛꯇꯅꯤꯀꯣ ꯁꯨꯔꯁ ꯃꯃꯥꯗ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯍꯅꯨꯕꯤ ꯅꯪ ꯁꯤꯆꯥ ꯑꯩꯗꯤ ꯄꯨꯡ ꯇꯝꯗꯣꯏꯅꯦ
ꯍꯣꯏ ꯍꯣꯏ ꯅꯪꯅ ꯇꯝꯅꯤꯡꯕ ꯇꯝꯃꯨ ꯌꯥꯏꯑꯕ ꯅꯪꯅ ꯄꯨꯡ ꯇꯝꯅꯤꯡꯉꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯇꯝꯅꯤꯡꯕꯗꯣ ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯁꯨꯔꯖ ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯇꯝꯍꯟꯒꯅꯤ ꯑꯣꯖꯥꯅ ꯅꯪꯅ ꯊꯋꯥꯏ ꯌꯥꯎꯔꯗꯤ ꯑꯣꯖꯥ ꯇꯝꯍꯟꯗꯣꯏꯅꯤ ꯁꯨꯔꯖ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛꯁꯨ ꯇꯝꯒꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯂꯥꯏꯔꯤꯛ ꯄꯥꯒꯅꯤ ꯉꯥꯏꯍꯥꯛꯇꯪ ꯔꯦꯁ ꯐꯪꯕꯗ ꯑꯃꯨꯛ ꯑꯣꯏꯔꯥꯏꯒꯅꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯅꯤ ꯄꯨꯡ ꯏꯁꯩꯗꯣ ꯑꯃꯨꯛ ꯀꯣ ꯍꯩꯕꯨ ꯍꯩꯔꯗꯤ ꯃꯥꯡꯗꯦꯗꯅ ꯁꯨꯔꯖ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯅꯪꯅ ꯄꯨꯡꯗꯣ ꯍꯩꯅ ꯆꯠꯈ꯭ꯔꯗꯤ ꯍꯌꯦꯡ ꯃꯇꯝꯗ ꯅꯪꯅ ꯊꯕꯛ ꯇꯧꯔꯒꯁꯨ ꯊꯕꯛꯇꯤ ꯂꯣꯏꯔꯒ ꯌꯩꯕ ꯌꯥꯏꯗꯣ ꯀꯅꯥꯗ ꯆꯠꯂꯒ ꯀꯥꯏꯗ ꯇꯝꯃꯛꯄꯅꯣ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯒꯅꯤ ꯑꯣꯖꯥꯒꯤ ꯑꯦꯀꯥꯗꯃꯤꯗ ꯇꯝꯃꯛꯄꯅꯤ ꯍꯥꯏ ꯑꯣꯖꯥ ꯑꯩꯁꯨ ꯃꯥꯏꯅꯤꯗꯅ ꯁꯨꯔꯖ ꯀꯣ ꯃꯥꯅꯤ ꯑꯣꯖꯥ ꯍꯣꯏ ꯁꯨꯔꯖ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯑꯗꯣ ꯅꯪꯒꯤ ꯃꯃꯥꯒꯁꯨ ꯑꯗꯨꯝ ꯇꯥꯟꯅꯧ ꯀꯣ ꯑꯣꯖꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯆꯥ ꯁꯨꯔꯖꯁꯦ ꯑꯣꯖꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯔꯝ ꯃꯣꯛꯄ ꯃꯥꯜꯂꯤ ꯑꯩ ꯁꯨꯔꯖꯁꯦ ꯆꯔꯥ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯍꯩꯕꯗ ꯀꯥꯟꯅꯗꯕ ꯂꯩꯇꯦ ꯇꯥꯃꯣ ꯑꯩꯅ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯅꯤꯡꯊꯦꯝ ꯏꯁꯥ ꯏꯁꯩꯇ ꯅꯠꯇꯦ ꯏꯁꯥ ꯊꯕꯛꯇ ꯍꯩꯖꯤꯟꯕ ꯍꯥꯏꯁꯤꯗꯤ ꯏꯁꯥꯒꯤ ꯏꯔꯟꯅꯤꯀꯣ ꯂꯛꯈꯤꯕꯨꯗꯩ ꯍꯜꯂꯒ ꯑꯣꯖꯥ ꯕꯁꯟꯗꯒꯤ ꯃꯅꯥꯛꯇ ꯇꯝꯒꯅꯤ ꯑꯣ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯀꯥꯏꯗꯦ ꯑꯣꯖꯥ ꯕꯁꯟꯇꯗꯅ ꯅꯛꯄ ꯍꯦꯜꯂꯤꯗꯅꯀꯣ ꯀꯣ ꯁꯨꯔꯖ ꯄꯨꯡꯁꯨ ꯐꯩ ꯁꯨꯔꯖ ꯑꯩꯈꯣꯏ ꯏꯄꯥꯝ ꯂꯝꯗꯝꯗ ꯏꯄꯨꯁꯨ ꯄꯨꯡ ꯏꯁꯩ ꯁꯛꯏ ꯑꯗꯨꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯁꯣꯔꯥꯠ ꯆꯠꯄ ꯃꯇꯝꯗ ꯍꯦꯛꯇ ꯀꯞꯄꯤ ꯑꯩꯈꯣꯏ ꯄꯨꯄꯨꯗꯣ ꯁꯤꯟꯐꯝ ꯂꯣꯏ ꯍꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯣꯔꯅ ꯌꯥꯡꯅ ꯄꯨꯁꯟꯈ꯭ꯔꯦ ꯍꯣꯏ ꯒꯧꯔꯕ ꯃꯤꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗꯤ ꯂꯣꯏꯅ ꯆꯠꯀꯗꯧꯅꯤꯀꯣ ꯂꯣꯏꯅ ꯃꯥ ꯃꯥꯒꯤ ꯃꯇꯝ ꯌꯧꯕ ꯀꯅꯥ ꯊꯤꯡꯉꯝꯄꯣꯟꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯥꯃ ꯏꯁꯣꯔ ꯃꯤꯗꯨꯗꯤꯀꯣ ꯃꯥ ꯏꯁꯣꯔ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯧꯕꯅꯤꯀꯣ ꯂꯩꯔꯝꯒꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯅꯤꯡꯁꯤ ꯀꯩꯕ ꯀꯩꯕ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯑꯩ ꯅꯤꯡꯊꯦꯝ ꯁꯨꯔꯖꯅ ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯦꯝ ꯂꯩꯅꯥꯔ ꯍꯥꯏꯕ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯑꯩ ꯂꯩꯔꯝꯒꯦ ꯑꯩ ꯑꯗꯨꯅꯤ ꯒꯧꯔꯕ ꯏꯁꯥꯒꯤ ꯏꯅꯥꯠꯇꯤ ꯑꯩꯈꯣꯏꯅ ꯌꯣꯛꯀꯗꯕꯅꯤꯀꯣ ꯏꯁꯩ ꯈꯪꯗꯦ ꯄꯨꯡ ꯈꯪꯗꯦ ꯖꯒꯣꯏ ꯀꯥꯏ ꯃꯩꯇꯩꯒꯤ ꯄꯥꯔꯐꯣꯔꯃꯦꯟꯁ ꯐꯖꯕꯁꯤ ꯋꯥꯔꯜꯗ ꯃꯁꯛ ꯈꯪꯉꯤꯅꯤꯀꯣ ꯃꯩꯇꯩꯒꯤ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯐꯖꯕ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯁꯦꯠꯇꯣꯔꯛꯄ ꯆꯥꯊꯣꯔꯛꯄꯗ ꯐꯖꯕꯗ ꯅꯥꯟꯕꯗ ꯃꯩꯇꯩ ꯍꯥꯏꯔꯤꯃꯤꯀꯣ ꯑꯣꯖꯥ ꯂꯩꯅꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏ ꯂꯩꯅꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯅꯤꯅꯦ ꯂꯩꯅꯥ ꯍꯥꯏꯁꯤꯅꯤ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯃ ꯂꯩꯅꯥ ꯀꯧꯔꯤꯕꯀꯣ ꯑꯣꯖꯥ ꯕꯁꯟꯇꯗꯣ ꯑꯣꯖꯥ ꯔꯥꯖꯃꯅꯤ ꯃꯈꯣꯏꯗꯣ ꯃꯥꯃꯣ ꯅꯠꯇꯅꯦ ꯑꯣ ꯔꯥꯁꯃꯅꯤ ꯑꯣꯖꯥ ꯔꯥꯁꯃꯅꯤ ꯀꯩꯅꯣꯅꯤ ꯂꯃꯒ꯭ꯔꯥꯡꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡ ꯇꯤꯟꯅꯔꯛꯄꯣꯠꯅꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯉꯥ ꯆꯥꯛꯀ ꯆꯥꯈꯤꯗ꯭ꯔꯦ ꯃꯗꯨ ꯃꯦꯔꯥꯃꯦꯁ ꯆꯥꯈ꯭ꯔꯦ ꯁꯨꯔꯖ ꯅꯪ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩ ꯍꯥꯏꯕꯅꯤꯅ ꯄꯣꯊꯥꯔꯣ ꯑꯣꯖꯥ ꯀꯀꯥ ꯅꯥꯎꯆꯥꯗꯣ ꯈꯪꯕ꯭ꯔꯣ ꯅꯥꯎꯆꯥ ꯍꯥꯏꯁꯦ ꯀꯗꯥꯏꯒꯤꯅꯣ ꯁꯨꯔꯖ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯅꯨꯀꯣ
ꯁꯨꯝ ꯂꯩꯁꯅꯨ ꯁꯣꯏꯈ꯭ꯔꯁꯨ ꯁꯨꯝ ꯂꯩꯁꯅꯨ ꯀꯛꯀꯅꯨ ꯅꯥꯎ ꯃꯆꯥ ꯑꯩ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦꯅ ꯑꯣꯖꯥ ꯕꯥꯏ ꯑꯣꯏꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯧꯔꯞ ꯒꯨꯗ ꯅꯥꯏꯠ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯒꯧꯔꯞꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯩꯕꯗ ꯀꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯃꯇꯝ ꯂꯩꯕꯗ ꯃꯄꯨꯅ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕ ꯑꯣꯏꯁꯅꯨ ꯆꯔꯥꯕꯨ ꯑꯣꯀꯦ ꯆꯔꯥ ꯒꯨꯗ ꯅꯥꯏꯠ ꯃꯦꯁꯦꯖ ꯀꯛꯀꯅꯨ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯆꯔꯥꯕꯨ ꯂꯩꯅꯥ ꯆꯠꯈ꯭ꯔꯕꯣ ꯂꯩꯔꯤꯕꯣ ꯃꯣꯗꯨꯔꯥꯒꯤꯗꯣ ꯀꯀꯥ ꯅꯥꯎ ꯃꯆꯥꯁꯦ ꯕꯤꯁꯣꯆꯟꯗ꯭ꯔ ꯑꯣꯏꯔꯝꯒꯅꯤꯅꯦ ꯁꯨꯔꯖ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯁꯨꯔꯖ ꯒꯧꯔꯞꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯈ꯭ꯔꯦ ꯅꯥꯎ ꯃꯆꯥꯁꯦ ꯕꯤꯁꯣꯆꯟꯗ꯭ꯔ ꯑꯣꯏꯔꯝꯒꯅꯤ ꯃꯣꯗꯨꯔꯥ ꯏꯁꯩ ꯁꯛꯄꯗꯣ ꯒꯨꯗ ꯅꯥꯏꯠ ꯆꯤꯆꯦ ꯍꯥꯏ ꯅꯥꯎ ꯃꯆꯥ ꯍꯥꯏꯗꯨꯁꯨ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯑꯣꯖꯥ ꯕꯁꯟꯇꯗꯣ ꯀꯩꯕ ꯑꯣꯖꯥ ꯕꯁꯟꯇꯗꯣ ꯍꯤꯔꯣꯃꯤꯒ ꯅꯨꯡꯁꯤꯕꯅ ꯊꯥꯎꯕ ꯁ꯭ꯀꯨꯇꯤ ꯊꯧꯕ ꯁ꯭ꯀꯨꯇꯤ ꯍꯥꯏꯅ ꯊꯧꯕꯅꯤ ꯁꯤꯜꯆꯔꯗ ꯊꯧꯕꯅꯤ ꯍꯥꯏꯕ ꯃꯅꯤ ꯑꯣꯖꯥ ꯑꯣ ꯈꯪꯉꯦ ꯕꯤꯁꯣꯆꯟꯗ꯭ꯔ ꯈꯪꯉꯦ ꯑꯩꯈꯣꯏ ꯁꯛꯃꯤꯟꯅꯩ ꯁꯟꯇꯗꯣ ꯍꯤꯔꯣꯅꯤꯀ ꯅꯨꯡꯁꯤꯕꯅ ꯊꯧꯕ ꯁ꯭ꯀꯨꯇꯤ ꯈꯪꯅꯕ꯭ꯔꯣ ꯅꯪꯒ ꯅꯥꯎꯆꯥꯗꯣ ꯕꯤꯁꯣꯆꯟꯗ꯭ꯔ ꯍꯥꯏꯕꯅꯤ ꯃꯣꯏꯗꯨꯅ ꯅꯥꯎ ꯃꯆꯥ ꯃꯣꯏ ꯁꯣꯝꯗꯗꯤ ꯃꯣꯗꯨꯔꯥ ꯃꯣꯏꯅꯥꯕꯣꯟ ꯈꯣꯏꯔꯦꯟꯗ ꯀꯔꯤ ꯅꯥꯎꯆꯥ ꯍꯥꯏꯕꯅꯤ ꯀꯩ ꯍꯥꯏꯕ ꯑꯅꯨꯒ ꯑꯦꯁ ꯊꯥꯅꯔꯨꯒꯦ ꯍꯥꯏ ꯊꯥꯅꯧ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯑꯦꯜ ꯄꯤꯗ ꯑꯩ ꯀꯨꯏꯔ ꯂꯣꯏꯔꯅꯤ ꯍꯣꯏ ꯑꯣꯖꯥ ꯍꯥꯏ ꯈꯪꯉꯦ ꯍꯥꯏ ꯂꯥꯏꯅꯥ ꯌꯥꯝꯗ꯭ꯔꯦꯗ ꯀꯨꯏꯔꯣꯏꯗ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤ ꯏꯂꯥꯛ ꯂꯥꯛꯇꯦꯗ ꯅꯣꯏ 3-4 ꯈꯛꯇꯅꯤ ꯅꯤꯡꯊꯦꯝ ꯄꯣꯊꯥꯈ꯭ꯔ ꯃꯥꯜꯂꯦ ꯅꯤꯡꯊꯦꯝ ꯄꯣꯊꯥꯔꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯅꯤꯡꯊꯦꯝ ꯃꯇꯝ ꯂꯩꯕꯗ ꯃꯄꯨꯅ ꯆꯥꯟꯕꯤꯕ ꯑꯣꯏꯌꯨ ꯏꯅꯥꯎꯕꯨꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯐꯠꯇꯃꯤꯅ ꯌꯥꯝ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯤꯡꯊꯦꯝ ꯁꯨꯔꯖ ꯍꯌꯦꯡ ꯅꯪ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯄꯣꯊꯥꯔꯁꯤꯀꯣ ꯁꯨꯔꯖ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯁꯨꯔꯖ ꯅꯪꯅ ꯄꯨꯡ ꯇꯝꯗꯣꯔꯤꯗꯣ ꯅꯣꯛꯈ꯭ꯔꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯣꯏꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯅꯥꯏ ꯌꯦꯛꯇ꯭ꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯨꯛ ꯎꯅꯁꯤ ꯁꯨꯔꯖ ꯂꯩꯅꯥ ꯑꯗꯨꯒꯗꯤ ꯅꯤꯡꯊꯦꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯑꯃꯨꯛ ꯅꯥꯏ ꯌꯦꯛꯇ꯭ꯔꯒ ꯑꯃꯨꯛ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯕꯥꯏ ꯑꯣꯖꯥ ꯕꯥꯏ ꯕꯥꯏ ꯁꯨꯔꯦꯁ ꯄꯔꯤꯈꯥ ꯐꯖꯅ ꯊꯥꯔꯝꯃꯨꯀꯣ ꯒꯨꯗ ꯅꯥꯏꯠ ꯁꯨꯔꯖ ꯒꯨꯗ ꯅꯥꯏꯠ ꯁꯨꯔꯖ ꯒꯨꯗ ꯅꯥꯏꯠ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯅꯥ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯅꯥꯏ ꯌꯦꯛꯇ꯭ꯔꯒ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯣꯀꯦ ꯁꯨꯔꯦꯁ